ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯁ꯭ꯄꯤꯀꯔ ꯇꯤ ꯁꯩꯇ꯭ꯔꯕꯇꯥꯕꯨ ꯑꯃꯤꯠ ꯁꯥꯍꯅ ꯀꯧꯔꯛꯄꯗꯒꯤ ꯉꯁꯤ ꯗꯤꯜꯂꯤ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐ꯭ꯔꯟꯠꯅ ꯗꯤꯖꯤꯄꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯏꯐꯤꯖꯤ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯋꯥꯡꯉꯣꯏ ꯕꯖꯥꯔꯗ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯊꯣꯛꯂꯛꯇꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯨꯜꯂꯥꯎ ꯂꯥꯎꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯔꯨꯂꯤꯡ ꯃꯅꯤꯄꯨꯔꯒꯤ MLAꯁꯤꯡꯅ ngasi ꯒꯣꯚꯔꯅꯔ ꯎꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕꯒꯤ ꯀ꯭ꯂꯦꯝ ꯇꯧꯔꯕ ꯌꯥꯔꯤ MLA ꯇꯤ ꯔꯥꯙꯦꯁ ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗꯅ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯅꯕ MLA 94ꯅ ꯔꯦꯗꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ ꯁꯨ ꯍꯟꯗꯣꯛꯇꯨꯅ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯁꯥꯊꯧ India government nongoi maru amata kapnadana suspension of operation su sign tawkiba Myanmar based sin Kuki Zokanguki militant singa tawnakiba sugi matam kumja English singaniga kunga marigi February ta loikri Stelangana su de lariba khulai paiba militant sing terrorist ni amati su handokadabna hina warep laukibaga iroinana warep badu central government thaduna thabak to onthonaba takshin ba laikhrabani logi wangmada ngamkhai lana sangsilakiba illegal migrants sin Kuki Zogi militant group sing unlawful organization amadi terrorist ni haina laukthok leba sigi laimai digi takthok triba phawdi leba asida terror attack wathoki waroisin propungam lai sen ko ki zogi militant singna sugi ground rule thugai dun hokiba kumja English ngani ga kungu humdagi me ahumdagi Manipur miyam gi mathak terror attack sathaduna paktak mihat massacre genocide sathaduna makhoi gi oiba tongan ba legislative leba laingak natragana leba zalengam semna demand torkhibagi wathok sahi ani hensilakli Lebak Tuwaina Balandarak Libakoki Kangluki terrorist Singadugi Matakta India government gi maikedi logi weba lokat pam tokpa action natragana military crackdown sathadabadagi makoina nawangduna watho asi aruba phium da lerakibani lamen tu enbe singasina laiba amadi miyamda atuki matik singnaduna umang wamang sing kokthokduna hu pambi popi thaba memarom digi makoigi kangbu sing pusilaktuna anobu khul sing sangatpagi thabak sing leptana sathaduna narco amasum population gi warfare sathaduna lebak thugaina war crime sathaba leptri lamdam asigi miyamna masagi furup ki apunba saktam kanjanaba kongthang oina popi thaba yaroi drug lalonbi yaroi amasum ST list gi any Kuki tribe lathokadabana haiba kholaw da lengana miyamgi kholaw maram saba madi asumba kholaw ni khangbadagi thabak laukhalakibadagi tholakliba watho asi kanagi maral haina lawgadagi India government watho asiga asum aran amadi tungda oirakadaba singadu khangna puksiel singna whale sathanaba honabigi mahot mitay amasum Kuki ani gi marakta buffer zone siamnaduna landarakhiba singmu ngak senuna thambai bis asum khongthangni lawdi thawong asidi yonglei merei naiba yongtal yen sathanaba laktuna ba khongthang oibadigi miraiba masalament tu henu singna nawang lakhibani India government ki double face oiba thawongi saruk oina state na sinba Siruledi festival ki paulo no ba permission season ba garida Manipur thaba muthanaba Maha regiment gi kangbuna golta bi thokiba thawdo do furup asigi kangkul muthana ba hona ba khwai di wangu political conspiracy na maram oiraga yellow mi miyam na masagi furup kanjana ba pialenga ki governor na thawong adu lale haijagadabani habigi khongjang changsin basingda onsin duna aso apan thuan ba simaksu laibaki mathata landari ba Kuki terrorist gi mathata sagat pani haina lawi amarom na sai ani helaba lal asida mitai singna masagi lawpham da law uba thingduna lakli adubo irang khara nemle haiduna lawmi singna masagi lawpham da law una sangmada central force na athingba pdb CPR government ki governor security advisor chief secretary amasum DGP na furup asigi yellow singi kangkul muthana ba hona ba thausil oibadagi miyamna hauraklibi hauda yekna ba oina lawgi thausilni asigumba akhaba miyang as khudakta handoktuna tangdu laitaba lamdam ohena ba hona pamthi Khanongpok Sida maning tamo leba oirakhiba housing India ki state oiriba Manipur bu muthanaba hotnariba sing miyam gi yeknabani Priyas NEET Biology Sangai Pro NTA NEET UG Biology ki admission hausari Class 12 thakraba mahiroi sing gi damakta lakliba NTA NEET UG 2026 ki thanipan gi target course pizari hadiba class sing asimatik sana sahi nipan hena takpada NEET Biology de experience lairaba faculty sing takpigani aikhoina pizariba khudongchaba sing adu extra reading material sangdraba si yanaba mawngda basic concept mamutana takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari Lakliba Megitan Kunga Mapaniki class houseragani Yamna Nuairiba Mana internally displaced person IDP samadi relief came the lady Satra Singoina di Pilo Zaroi Housemak Lakpidun Mingsan Bio Riyas NEET Biology Sangai Pro FCI Road opposite
power house ta lakpiduna madi ekhugi contact number 7005534385 natraga 7005376151 da paw phobiro amaramdana Kuki MLA singna separate administration talabasu mai ising budget khudingma assembly digi lawduna leiramle sujata Kuki MLA tarana makoi gueba separate administration talabasu makoi gi ising mai phawbagi budget khudingmakti assembly digi lawduna leiramle hain imagi mairagi president thoksom sujata na phongdokri wafamasi ngarang suspension da lady MLA singna sahi amagi manungda lakliba budget ki marik suma wafam yamda mayek singna khangangadabane madi mathau ningthi tawdraba Manipur Legislative Assembly asi kari tawbigi thamgadoribano haina sangsilakhiba khongjang adugi manungsana ngarang People's Progressive Alliance Manipurna singmairong da leiba Manipur Assembly tamna speaker amadi secretary unaba sangsilakhiba khongjang aduga mari leinana phongdokhibani Sujatana makha taradun hai tha sigi tarukta Manipur gi suspension da leiraba MLA sing sahi amagi manungda lakliba budget ki marik sumbu wapam ama miyamna mayek sing khangangadabani haiduna aiba sirol ama assembly secretary da pisinki adumaina ma sirol aduna Manipur gi speaker da sinakre haiba wapam amuk phongdorakhi loin speaker masamakna phongdorakpada haujuk siruli festival yauduna leiri festival asi loiraba matungda oina lobiro haiba wapam phongdorakpasu leikre adumaina ma makhoi masel amaga insinaduna makhoi gi yanadaba madi miyamgi laisang oiraba miyamna ira thauni tawriba madi miyambu ngak senanaba leiriba mafam asida tuan lokya sanaduna leiri lamdam asigi miyoy amana khangpham thokpa kaya adu khangnaba miyamna demand tawbuna hairi mana makhatana hai masida natana Manipur thokpa issue kya ama mapi mapa oibisingna lawgadaba thaudang adu lawduna leikhibana mama oibi kya tear gas ki satheng phanganduna leiri loinana lamdam asida leiribe MLA kya na makhoi suspend tawri haiduna makhoi gi mayumda madi quarter nungaina leiribasi makhoi goiba asingba panamadu miyamna khangalu haibada khanganba ngamdrabadi makhoi leibigi kari mathau tari hena su phongdokhi Amaromdana Athauba Laisram Aboisana Laikidavada Arambai Tingol Awaba Fundurakli Haukiba make Kunga Teret Lebapo Konumika Ayuk Anganmada Masagi Anaba Amadegi Manung Matam Sadana Ekoi Kwaiki But Hadok Lamlaga Taibang Policy But Hadok to Nusatkraba Athauba Laisram Aboisa Mahasi Arambai Tingol Unit 57 gi member ama oibitanatana Lanpam Kiadama the Arambai Tingol gi Thavak Thoram Kuding the Mangzil Thadun Langsikiba Athauba Mane Nungsikiba Athauba Laisram Aboisa Saiton Salan Konjan Part 2 gi mafam Arambai Tingol punamaki maikaidigi thamoi sokna awaba phongdoksari haina Arambai Tingol General Headquarter gi control rule operator gi thopuriba Laisram Robasana press thadorakpa awa phongdokpa sirol sin haidi solosin hai nungsikibi athauba si atukimatik mathona leiba ifrup asibu kanana bohona bada asabu thaudang lobiramba tengolo yamane Athauba Laisram Aboisana Laikidavada Sitna Kainabi Awamesa Nanghoriba Mahaki Apokpi Laisram Ongbi Pramodini Loinabi Laisram Ongbi Rosi Devi Amadi Nungshiraba Masanupa Laisram Athoiba Lehauribi Imung Manung Marup Mapang Kudimaki Awabra Su Arambai Tingol Punamana Tamoisuna Sarugazari Haidinesu Paus the Makatana Fundurakli Lushilakpuna Topotena Pangutanga Miamna Tamzagi Ministry of Home Affairs na masagi phirep ama lawba ngamdringaida CSO singa wari sanana bo oithokloi nandolwa Ministry of Affairs na masagi phirep ama lawba ngamdri phawwa amukona CSO singa wari sanasi haina kaurakpada yaukhiroi Manipur miyam gi khandaba governorship secretary security advisor pham thadu haina amuko gi president nandolwa na phongdokre haidi waphamasi ngarang Kwakaithal Akham Lekai da leiba amuko gi office ta paumisinga unabada nandoluwa na phongdokhibani mana makhata na paumising hai mamang da su Minister of Home Affairs na simduna Kuki CSO singa mitegi CSO singa unaduna Delhi da wari sanaki maduda Kuki singa makhogi maikaidigi samjin sajinba point kya pukhalaki bado samdoklaba matung point taru khangatki point taru adu maitei CSO singa yarabas Kuki CSO singa ya Minister of Home Affairs haibasi India lenga ki oina di yamna sawa budi yamane adubo Union Home Ministry na third party oina saruk yaduna wari sanaraga karigi daita lawba ngamdribano makata na wari sanabada Minister of Home Affairs ki sabsaba phirep ama lawba ngamdri phawba amukona wari sanaba yaukiro hedi tandana sumna myamna thamjaram gi du hausi koina di myam paus mata se lusinjarage ama sumakada bano update myam pun ngai minase